Ngasiसे aigi nupagi holiday ni haibagi adum ngarang nungdangdo chakcharingaida angang kapsalakpagi adum sumaina adum thanamaba adagi misu kanamta laaroi tawbanina hayeng phajana loisalagena aduna ngasise thabak yam yame angang lobiringaida ai nupana angang lobiringaida mayamse loisandoine nangadra khangde. Hi, good morning. Welcome back to my channel. Ngasi mayam aigi ngasi tawgadawriba thabak mayamse mayamda ujarakadone thabak yam yame mayam aduna thabak mayam loisanbagi se mayam ujarake motliba mayamse chai ba haibu ka chai gale khom khangam leitabagi fibamda leire aduna yamanbagi kamaina oina loisandoino haido khangdare aduna konjisu mayam amane ngaside phengdawrise mangthokpagi aduna konje maron ahumlakne ina phengdoise mathang mathang loina tamtharaagi hekta takhairaagi hꯧꯖꯤꯛꯁꯦ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯣꯏꯗ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯟꯅ ꯄꯤꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯒꯦꯅ ꯈꯜꯂꯦ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯁꯜꯂꯛꯑꯅꯤ ꯀꯥꯞꯁꯜꯂꯛꯑꯅꯤꯅ ꯑꯗꯨꯅ ꯍꯁꯕꯦꯟꯒ ꯑꯩꯈꯣꯏ ꯄꯨꯡ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯂꯣꯏꯔꯒ ꯊꯕꯛꯁꯦ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯁꯤꯈꯣꯛꯑꯁꯦ ꯀꯣꯟ ꯃꯌꯥꯝꯁꯦ ꯎꯕꯗꯅꯦ ꯀꯣꯛꯇꯤ ꯉꯥꯎꯔꯤꯕ ꯇꯧꯔꯤꯁꯦ breakfast pudi sembase haure breakfast se semba ka sangom bai kai lole mokoi gi pisa khrani loi ba nai roi ba taw isi ta li chai myam cha ka pun han ba ki Alangina macaroni breakfast semba loire hoje piu rakhe breakfast ba hore koi duka mayam ji dana amas loire ami lage nang nang mayam ji mai sana pot mayam ji jodi mayam ji nang organize tawdi sana adu lay rusi kilo ki no mayam ji fazana thambi ji jiran ha nang heta bishop kilo tawno sida julu chai daga lay sida julu lay sai da su pangta ta lay sai da su lay da mayam amane kok ngawe tawri mayam ji yu ma bi su sai da mayam ji
ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝꯁꯨ ꯁꯦꯝꯗ꯭ꯔꯤ, ꯃꯥꯏ ꯍꯒꯤꯁꯁꯨ ꯆꯤꯟꯗꯔꯤ, ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯁꯨ ꯁꯦꯠꯄꯤꯗ꯭ꯔꯤ. ꯑꯗꯨꯝ ꯉꯁꯤꯗꯤ ꯊꯨꯅ ꯑꯗꯨꯝ ꯊꯕꯛꯁꯤ ꯌꯥꯝꯃꯟꯕꯒꯤꯀꯣ ꯁꯤꯒꯁꯦ ꯀꯣꯟꯅ ꯇꯧꯔꯒꯦꯅ ꯈꯜꯂꯕ. Happy Women's Day to breakfast ꯂꯣꯏꯔꯦ. ꯀꯣꯟ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯐꯦꯡꯊꯔꯅꯤ ꯃꯊꯪ Happy Women's Day. ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯐꯥꯎꯇꯪ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯐ ꯗ꯭ꯌꯨꯇꯤ ꯂꯩꯇꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯗ꯭ꯌꯨꯇꯤ ꯈꯛꯇꯅꯦ. ꯍꯁꯕꯦꯟꯒꯤ ꯑꯣꯐ ꯗ꯭ꯌꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯗ꯭ꯌꯨꯇꯤꯅꯦ ꯇꯧꯗꯣꯏꯁꯦ. ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯑꯉꯥꯡꯁꯦ ꯂꯧꯍꯧꯔꯤꯉꯩꯗ ꯀꯔꯤ ꯇꯧꯍꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯣꯏꯅꯦꯕ. ꯉꯁꯤꯗꯤ ꯁꯨꯇꯤꯅꯤꯅ ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯃꯤꯁꯨ ꯂꯥꯛꯑꯔꯣꯏ. ꯑꯗꯨꯅ ꯑꯩꯅ ꯂꯣꯏ ꯇꯧꯗꯣꯏꯅꯦ ꯉꯁꯤꯁꯦ. ꯉꯁꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯅꯨꯃꯤꯠꯅꯦ. ꯑꯗꯨꯅ ꯍꯦꯄꯤ ꯋꯨꯃꯦꯟꯁ ꯗꯦ ꯇꯨ ꯑꯦꯚ꯭ꯔꯤꯋꯥꯟ. ꯑꯩꯗꯧꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯋꯨꯃꯦꯟꯁ ꯗꯦꯁꯦ ꯍꯦꯟꯅ ꯆꯤꯜꯂꯝꯒꯅꯤꯅ ꯈꯜꯂꯦ. ꯇꯧꯔꯤꯁꯤꯅꯦ ꯐꯦꯡꯉꯤꯁꯤ ꯃꯌꯥꯝꯁꯤ. ꯁꯤ ꯃꯌꯥꯝꯁꯦ ꯐꯦꯡꯕ ꯂꯣꯏꯔꯒ ꯐꯤ ꯑꯃꯨꯛ ꯁꯨꯒꯅꯤ, ꯋꯥꯏ ꯑꯃꯨꯛ ꯇꯩꯒꯅꯤ, ꯑꯗꯨꯒ ꯃꯊꯪ ꯑꯉꯥꯡ ꯏꯔꯨꯖꯒꯅꯤ. ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯈꯩꯁꯨ ꯑꯝꯇ ꯁꯦꯡꯕꯤꯔꯝꯗꯦ. ꯁꯦꯡꯉꯣꯅ ꯃꯤꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯨ ꯁꯦꯡꯕꯤꯔꯝꯗꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗ. ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯁꯦꯡꯕ ꯇꯥꯕꯅꯤ ꯂꯣꯏꯅꯃꯛ. ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯅꯍꯥꯟꯈꯩꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯁ ꯇꯧꯕꯁꯦ ꯐꯖꯅ ꯉꯝꯗꯦꯕ. ꯇꯧꯗꯤ ꯇꯧꯔꯒꯁꯨ ꯈꯔꯗ ꯃꯆꯦꯠ ꯈꯔꯗ ꯃꯆꯦꯠ. ꯍꯥꯏꯗꯤ ꯑꯉꯥꯡꯒ ꯉꯁꯤ ꯐꯖꯅ ꯁꯦꯝꯃꯤꯁꯦ ꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯑꯃꯨꯛ ꯂꯣꯏꯅ ꯃꯑꯣꯡ ꯆꯈꯥꯏꯗꯣꯏꯅꯦꯕ. ꯏꯅ ꯑꯉꯥꯡꯁꯤꯅ ꯑꯗꯨꯝ ꯀꯞꯄꯒ ꯇꯧꯕꯅꯤꯅꯀꯣ. ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗꯅ ꯑꯌꯥꯝꯕ ꯂꯩꯌꯦ ꯑꯩꯁꯦ. ꯃꯌꯥꯝꯅꯁꯨ ꯆꯥꯛꯈꯨꯝꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯁꯦꯝꯃꯦ ꯈꯜꯂꯝꯒꯅꯤ. ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯕ ꯂꯨꯍꯣꯡꯉꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯈꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯤ.
ꯄꯣꯠ ꯆꯩ ꯃꯆꯤꯠ ꯃꯆꯤꯠ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯇꯕꯤꯗ ꯂꯩꯕꯁꯤꯡꯗꯣ ꯀꯟꯇꯦꯅꯔꯗ ꯃꯥꯒꯤ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯅ ꯊꯝꯃꯒꯦꯅ ꯁꯦꯝꯃꯦ꯫ ꯑꯩ ꯅꯨꯄꯥꯅ ꯑꯉꯥꯡ ꯂꯧꯕꯤꯔꯤ꯫ ꯑꯩꯅ ꯑꯉꯥꯡ ꯂꯧꯔꯤꯉꯩꯗ ꯊꯨꯅ ꯂꯣꯏꯁꯤꯜꯍꯧꯔꯒꯦꯅ ꯑꯩꯁꯨ ꯇꯧꯕꯅꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯃꯥ ꯇꯨꯝꯅꯤꯡꯉꯛꯑꯅꯤꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯉꯩꯁꯤꯗ ꯇꯧꯍꯧꯔꯒꯦꯅ ꯑꯗꯣ ꯈꯪꯗꯦ ꯑꯃꯨꯛ ꯃꯔꯛꯁꯤꯗ ꯏꯌꯥ ꯇꯧꯔꯛꯄꯁꯤꯗ ꯊꯕꯛꯁꯦ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯃꯄꯥ ꯂꯩꯕꯅꯤꯅ ꯈꯔꯗꯤ ꯋꯥꯏ ꯁꯪꯉꯤ꯫ ꯐꯤ ꯁꯨꯒꯗꯧꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯐꯤꯁꯦ ꯁꯨꯔꯝꯒꯦ ꯁꯣꯝꯗ ꯆꯥꯛꯈꯨꯝꯁꯦ ꯂꯣꯏꯁꯟꯕꯁꯦ ꯑꯣꯜꯃꯣꯁ ꯂꯣꯏꯔꯛꯀꯗꯧꯔꯦ꯫ ꯑꯗꯨꯗꯨꯅ ꯐꯤꯁꯦ ꯁꯨꯒꯦ ꯋꯥꯏ ꯇꯩꯗ꯭ꯔꯤꯉꯩꯗ ꯚꯩꯌꯥꯗ ꯋꯥꯏ ꯁꯤꯠꯂꯣꯅ ꯍꯥꯏꯈꯔꯦ꯫ ꯑꯗꯨꯗꯣ ꯋꯥꯏ ꯑꯃꯨꯛ ꯇꯩꯒꯅꯤ꯫ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯋꯥꯏ ꯇꯩꯕ ꯋꯥꯏ ꯁꯤꯠꯄꯁꯦ ꯇꯧꯗꯗꯤ ꯌꯥꯗꯦ꯫ ꯑꯉꯥꯡꯁꯦ ꯆꯥꯛ ꯂꯥꯝꯃꯅꯤꯅ ꯆꯥꯛꯁꯦ ꯊꯣꯡꯕ ꯍꯧꯔꯦ꯫ ꯏꯔꯨꯖꯔꯕꯅꯤ ꯑꯩ ꯑꯗꯨꯒ ꯗ꯭ꯔꯦꯁꯁꯦ ꯊꯨꯅꯒ ꯁꯦꯠꯆꯜꯂꯦ꯫ ꯑꯩꯁꯦ ꯑꯔꯩꯕ ꯑꯃ ꯁꯦꯠꯆꯜꯂꯦ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯀꯞꯄ ꯁꯨꯝ ꯍꯧꯔꯛꯑꯕ ꯇꯨꯝꯅꯤꯡꯕꯒꯤ ꯇꯨꯝꯃꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ꯫ ꯍꯧꯖꯤꯛ ꯁꯦꯝꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯅꯝꯕꯗꯣ ꯌꯥꯗꯔꯦ꯫ ꯕ꯭ꯂꯣꯛ ꯂꯨꯍꯣꯡꯉꯒ ꯕ꯭ꯂꯣꯛ ꯅꯝꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯁꯤ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯕ ꯍꯁꯕꯦꯟꯒꯤ ꯑꯣꯐ ꯂꯩꯕ ꯅꯨꯃꯤꯠꯇ ꯀꯣꯏꯕ ꯅꯠꯇꯅ꯫ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯊꯝꯗꯕꯅꯦ ꯑꯗꯣ ꯊꯝꯃꯒꯁꯨ ꯍꯥꯏꯗꯤ ꯃꯐꯝ ꯆꯥꯅ ꯊꯝꯗꯕꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ꯫ ꯁꯤ ꯑꯩꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏꯅ ꯃꯊꯛ ꯊꯝꯃꯦ, ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯨ ꯕꯦꯁꯟꯒꯨꯝꯕꯅ ꯃꯈꯥꯗ ꯊꯝꯃꯦ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗꯅ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯕꯨꯝ ꯍꯋꯥꯏꯖꯥꯔ ꯉꯥꯔꯤ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕꯗꯣ ꯊꯝꯃꯦ꯫ ꯑꯗꯨꯗꯣ ꯑꯣꯏꯅ ꯃꯌꯥꯝꯈꯩ ꯊꯝꯈꯔꯦ꯫ ꯁꯣꯝꯗꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯆꯠꯈꯤꯗꯣꯏꯅꯦ꯫ ꯑꯉꯥꯡꯁꯦ ꯏꯔꯨꯖꯔꯅꯤ꯫ ꯑꯉꯥꯡꯁꯦ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯥ ꯇꯨꯝꯍꯟꯗꯣꯏꯅꯦ꯫ ꯆꯥꯛ ꯀꯩꯀꯩ ꯂꯣꯏꯅ ꯄꯤꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯦ ꯊꯨꯅ ꯂꯥꯟꯗ ꯆꯥꯛ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯁꯦ ꯏꯔꯨꯖꯔꯅꯤ ꯑꯗꯨꯒ ꯇꯨꯝꯍꯜꯂꯒ ꯑꯩꯁꯦ ꯑꯃꯨꯛ ꯊꯕꯛ ꯑꯃꯨꯛ ꯇꯧꯒꯗꯣꯏꯅꯦꯕ꯫ ꯀꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯐꯦꯡꯗ꯭ꯔꯤꯕ ꯂꯟꯁꯀꯤ ꯑꯗꯨꯗꯣ ꯑꯃꯨꯛ ꯐꯦꯡꯒꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯃꯥꯗꯣ ꯅꯝꯗꯅ ꯇꯨꯝꯍꯜꯂꯝꯃꯦ꯫ ꯑꯗꯨꯒ ꯐꯤꯁꯦ ꯑꯝꯇ ꯐꯧꯔꯝꯒꯦꯅ ꯐꯤꯁꯦ ꯑꯝꯇ ꯁꯨꯕ ꯂꯣꯏꯔꯒ ꯗ꯭ꯔꯥꯏ ꯇꯧꯔꯒ ꯐꯤꯁꯦ ꯐꯧꯔꯦ꯫
ꯉꯁꯤꯗꯤ ꯐꯤꯁꯦ ꯌꯥꯝꯗ꯭ꯔꯕꯅꯤꯀꯣ ꯁꯤ ꯅꯨꯡꯇꯤꯒꯤ ꯁꯨꯕꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯔꯣꯏꯒꯦ ꯇꯧꯅꯤ ꯈꯔ ꯂꯩꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯔꯕꯅꯤ ꯐ꯭ꯔꯤꯖ ꯀꯩꯀꯩꯁꯤꯁꯨ ꯁꯦꯝꯕ ꯑꯝꯇ ꯂꯣꯏꯗꯔꯤ ꯑꯄꯠ ꯑꯁꯥꯡꯁꯤꯡꯁꯦ ꯂꯧꯊꯣꯛꯀꯗꯕꯁꯦ ꯂꯧꯊꯣꯛꯇꯔꯦ ꯁꯤ ꯐꯖꯅ ꯊꯝꯒꯦ ꯇꯧꯕꯅꯤ ꯌꯥꯗꯔꯦ ꯅꯪꯗꯔꯦ ꯆꯥꯃꯟꯕꯒꯤꯁꯨ ꯅꯣꯏꯕꯅꯁꯨ ꯂꯣꯏꯔꯦ ꯄꯣꯠ ꯆꯩꯁꯦ ꯂꯩꯔꯨꯔꯒ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯋꯦꯠꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯤꯗ ꯂꯥꯛꯄꯗꯒꯤ 6 kg ꯒꯦꯟ ꯇꯧꯔꯦ ꯑꯉꯥꯡꯁꯦ ꯇꯨꯝꯃꯤ ꯂꯥꯡꯂꯦꯟꯁꯦ ꯐꯥꯏꯅꯦꯜꯂꯤ ꯇꯨꯝꯃꯤꯕꯅꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯥ ꯇꯨꯝꯃꯤꯉꯩꯗ ꯑꯩ ꯃꯥꯒꯤ ꯀꯥ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯆꯥꯏꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯥꯗꯤ ꯖꯝꯕꯣ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯆꯪꯅꯤꯡꯉꯦꯕ ꯑꯗꯨꯅ ꯖꯝꯕꯣ ꯃꯅꯨꯡꯁꯦ ꯍꯥꯡꯉꯒ ꯊꯝꯗꯕ ꯌꯥꯗꯦ ꯃꯥꯒꯤ ꯁꯥꯟꯅꯅꯕ ꯃꯣꯟꯇꯦꯁꯣꯔꯤ ꯁꯥꯟꯅꯄꯣꯠ ꯀꯩꯁꯦ ꯂꯩꯔꯨꯔꯒꯅꯦ ꯁꯥꯟꯅꯩꯅꯦꯅ ꯂꯣꯏ ꯆꯈꯥꯏꯔ ꯊꯝꯃꯦꯕ ꯑꯗꯨꯅ ꯀꯔꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯡꯁꯦ ꯊꯤꯔꯒ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦꯅ ꯁꯤꯒꯤ ꯐꯥꯔꯁ ꯀ꯭ꯔꯥꯏꯒꯤ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯒꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯀꯩꯁꯤ ꯌꯥꯝꯅ ꯀꯥꯟꯅꯔꯦ ꯔꯤꯌꯨꯁ ꯑꯃꯨꯛ ꯇꯧꯔꯦ ꯃꯁꯤꯗ ꯁꯥꯟꯅꯄꯣꯠ ꯀꯩꯁꯦ ꯂꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯦ ꯐ꯭ꯔꯨꯏꯠꯀꯤꯅ ꯐ꯭ꯔꯨꯏꯠ ꯑꯗꯒꯤ ꯑꯜꯐꯥꯕꯦꯠꯀꯤꯅ ꯁꯤꯒꯤ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯔꯦ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯈ꯭ꯔꯒꯦꯅ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯡꯒ ꯃꯈꯨꯠꯇ ꯌꯥꯝ ꯊꯤꯜꯂꯦꯕ ꯑꯩꯈꯣꯏꯕꯨꯛꯇ ꯊꯤꯜꯂꯦ ꯑꯗꯨꯅ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯅꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯃꯁꯤ ꯃꯥꯒꯤ ꯁꯣꯞ ꯀꯩꯁꯤꯅ ꯑꯃꯗ ꯊꯝꯕꯤꯔꯅꯤ ꯁꯤ ꯉꯥꯛꯇꯪ ꯊꯝꯃꯤꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯂꯣꯏ ꯆꯈꯥꯏꯔꯝꯃꯗꯕꯅꯤ ꯀꯥꯟꯅꯔꯣꯏꯗꯧꯕꯅꯤ ꯑꯗꯨꯏꯁꯨ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯀꯩꯀꯩꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯁꯟꯕꯤꯍꯧꯔꯒꯦꯅ ꯇꯧꯕꯤꯕꯅꯦ ꯃꯥꯅ ꯂꯥꯝ ꯐꯪꯗꯕ ꯃꯐꯝꯗ ꯑꯣꯏꯅ ꯊꯝꯃꯒꯦꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯃꯝꯇ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯈꯤꯜꯂꯒ ꯑꯣꯏꯅ ꯊꯝꯕꯤꯔꯦ ꯁꯥꯟꯅꯒꯦ ꯍꯥꯏꯔꯁꯨ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯐꯪꯅꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯊꯝꯕꯤꯔꯦ ꯃꯣꯏ ꯒꯥꯔꯤꯁꯤꯡꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎꯇꯪ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯦ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯑꯑꯣꯟꯕ ꯉꯥꯛꯇꯅꯦ ꯏꯆꯥ ꯏꯁꯨ ꯂꯩꯔꯒꯗꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯂꯣꯏꯁꯤꯟꯕ ꯆꯥꯅꯕ ꯁꯦꯝꯅꯕ ꯏꯁꯥꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯐꯪꯗꯕꯅꯦ ꯑꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯕꯤꯔꯣ ꯑꯩꯒꯤ ꯀꯕꯣꯔꯗꯐꯥꯎ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯤ ꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯀꯕꯣꯔꯗꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯀꯕꯣꯔꯗꯁꯤꯁꯨ ꯂꯣꯏꯁꯟꯗ꯭ꯔꯤ ꯃꯁꯤꯁꯨ ꯅꯍꯥꯟ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯂꯣꯏꯅꯃꯛ ꯁꯨꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯤ
ꯑꯩꯒꯤ ꯀꯕꯣꯠꯁꯨ ꯄꯨꯔꯥ ꯁꯕꯅꯥꯁꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ, ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯍꯥꯏꯔꯦ ꯑꯩꯅ꯫ ꯂꯪꯂꯦꯟꯒꯤꯅꯤ ꯁꯤꯅ꯫ Bye everyone. Thank you for watching.